Hai ma'am, ꯑꯩꯈꯣꯏ ꯀꯃꯟ ꯃꯆꯥꯅꯤꯀꯣ, ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯀꯃꯟ ꯃꯆꯥꯅꯤꯀꯣ, ꯆꯥꯎꯔꯒ ꯐꯅꯌꯥꯝ ꯑꯩꯈꯣꯏ ꯁꯤ ꯇꯦꯡꯀꯣꯠꯅꯤꯀꯣ ꯑꯣꯜꯂꯤꯁꯦ, ꯇꯦꯡꯀꯣꯠꯁꯤ ꯑꯃꯗ ꯉꯥ 400 ꯆꯜꯂꯦꯌꯦ, ꯑꯗꯨ ꯇꯦꯡꯀꯣꯠ ꯑꯃꯗꯅ 350 ꯄꯤꯌꯦ, ꯀꯃꯟ ꯃꯆꯥꯅꯤꯀꯣ, ꯀꯨꯝꯁꯤꯒꯤꯅꯤ, ꯑꯅꯧꯕꯅꯤ, ꯑꯔꯤꯕꯗꯤ ꯅꯠꯇꯦꯀꯣ. ꯃꯌꯥꯝ ꯁꯤ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ. ꯃꯐꯝꯅ ꯁꯦꯛꯃꯥꯏꯖꯤꯡ ꯈꯨꯏꯗꯨꯝ ꯄꯥꯠ ꯍꯥꯏꯕ ꯃꯐꯝꯗꯨꯗꯅꯤ. ꯇꯦꯡꯀꯣꯠ ꯑꯃꯗ ꯂꯨꯄꯥ 250, ꯇꯦꯡꯀꯣꯠꯇꯨꯗ ꯉꯥ 400 ꯆꯜꯂꯦꯌꯦ. ꯌꯦꯡꯃꯤꯟꯅꯁꯤꯁꯨ, ꯏꯟ ꯁꯣꯟꯕꯗꯁꯨ ꯂꯛꯏꯁꯦ ꯐꯖꯅ ꯑꯗꯨꯝ ꯂꯛꯏꯀꯣ ꯃꯌꯥꯝ. ꯑꯗꯨꯝ ꯂꯩꯔꯤ ꯐꯖꯅ ꯑꯗꯨꯝ ꯀꯃꯟ ꯃꯆꯥꯁꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯂꯧꯕ. ꯑꯗꯨꯝ ꯂꯧ ꯌꯥꯅꯤ, ꯐꯖꯅ ꯂꯩꯔꯤ ꯑꯗꯨꯝ. ꯏꯟ ꯑꯃꯨꯛ ꯁꯣꯝꯗ ꯂꯛꯏꯁꯤ ꯌꯦꯡꯉꯣ, ꯌꯥꯝ ꯂꯛꯏꯃꯤꯅ ꯑꯗꯨꯝ ꯉꯥꯁꯦ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯤꯀꯣ ꯑꯗꯨꯝ. ꯃꯌꯥꯝ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯂꯥꯛꯄꯤꯔꯣ. ꯇꯦꯡꯀꯣꯠ ꯑꯃꯗ ꯂꯨꯄꯥ 250, ꯇꯦꯡꯀꯣꯠ ꯑꯃꯗ ꯉꯥ 400 ꯆꯜꯂꯤ. ꯌꯥꯝ ꯐꯖꯔꯝꯃꯤꯁꯤ ꯌꯥꯔꯦ ꯐꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯌꯣ ꯂꯧꯕ.